आकाशवाणी इम्फाल Ngangom Kiran pau pajari ahanbada maruiba pau Manipur Fire Service ta matam chunaraba no fire tender taranipan ngasidagi mathau tawba hohankrai kumja lising masanipan marputara mathoida Manipur amasung British ki marakta sona kibalan phamda laikhidraba Manipur ga thawba ipai pu sing maphamda tarkpan katpagi thoram ngasi khongjom da pangthokrai Thasi kunithoidagi chanaba hogodariba next generation GST reform bo maikai kayadagi thagatpa phongdok narakli India Meteorological Department Imphal Center na hairi Manipur gi mafum ayambada hayeng nong churba yai amasung Laibak asigi Uparashtrapati gi mikhal hayeng pangthoklagani mikhal asida India gi CP Radhakrishnan amasung India Block ki B Sudarshan Reddy na lamba thengnari Rajya sida maihau langpok amasung mahusana tholakba khudongtiba thaudoksingi ngaktongnanaba Manipur Fire Service ta matamga chunaraba khulai amadi gari sing ngasi khusinakre Manipur Fire Service ki mapangan hena kankat handuna thoningdaba thaudoksin tholakpa matamda khudakta mi kanma amasung tengbangnaba gidamak anawu makhalgi khulai sing asi hapsilakpani Manipur Fire Service na sinduna ngasi maihau langpok thorakpa matamda sijinagadaba gari amasung khulai sing lamthabagi thorumama Imphal laiba Directorate of Fire Services ki headquarters ta pangthokki thorumadu dami kanmagi polam sing yauraba fire tender mist technology yauba mini water tender leinung hutpagi khudong chaba yauba mini water tender sing lamthaki thorumadu da sark yakiba rajya home commissioner N Ashok Kumar na hai ngasi lamthariwa fire tender taranipan ase Manipur gi jila khudingmakta maihau langpok thorakpa madi mahusai khudong thiba thaudok singda miyamgi mateng pangbada sijinagani Manipur Fire Services Department ki Director L Navachandra na hai ngasi Manipur da ihan hana sijananabagidamak launch tawkiba matam chunaraba fire fighting equipment taranipan asi taramanga suba Finance Commission gi Modernization and Expansion Scheme gi senthang makhad laibani mahana hai fire fighting equipment sing asi Manipur gi tongan jila sing da laiba fire service ki office sing da thamgani Sri Navachandra na hai Anova firefighting amadi rescue gi fazana equip toraba advanced water tender sing ase han boina Manipura leire Manipur gi district khuding makta thamnanabagi pandamda leibani hariba equipment sing adegi water tenders adegi mini water tenders sing ase India government gi 15 finance commission gi modernization and expansion haiba duguma scheme dugi makhada leibani masi sinjina ikoi Manipura yamna ahungba achauba yamgi mating pangma ngamane thamjage leriba staff sing sisu refresher training tawdana tongan ba NDRF SDRF state government gi employees sing the private sector gi employees sing su training pibagi kutong chabasu lehel Komja lising masanipan marputara mathoida Manipur amasung British ki marakta sona kibalan phamda laikhidraba Manipur ga thawai pai pu singi maphamda tarpan katpagi thorum ngasi Thobal jila ki khongjom da pangthokre Khongjom War Memorial Trust na sinduna pangthokiba thorum aduda hanagi mantri Moirangthem Hemantana lusingduna miyamna khongjom turel da hilai katuna ipai pu singa dugi maphamda ikai khumnaba utki Thoromadu da Sri Hemantana hai lanphamadu da mama leba kining tamangak na bagidamak thawaina pontha pikiba athawbi pa ipu singa dugi wakhalon ngasigi lusingba singda leihenba tangai fade Federation of Civil Societies Organization Fox Manipur nasu ngasi khongjom turelda athawbi ipa ipu singi maphamda langban chara tamduna langban haishoi tambagi thorom pangthokre Fox ki working president BM Yaima Sahana lusingduna khongjom turelda miyam punna langban haishoi tamki Thoromdu da Siri Sahana hai thauna pharbai pai pu singaduna yaknaba British singa lan thengnakiba thauna aduna hongnana ningsingduna makhoi gi masa masu ohuri bai khoina iramdam ima leibak pu kanma ngamnana bagi wakhalonda langban haishoi tambagi thoromasi pangthokpani Swami Shivananda Charitable Trust na sinduna ngasi Swami Shivananda Ji Maharaj ki sahi chama kuntrani pansuba ningsing common thorom Imphal West jila gi konthok jomda leiba Mahatma Seva Ashram da pangthokre Thormadu da Swami Shivananda Charitable Trust ki donor amadi founder oibagaloinana trustee members su oiriba Maishnam Mitresorna hai Muni Rishi singi wakalon nainaba madi masibu thabakta onthokpana ing tappa masung dharma laiba lamdam ama ohen mangamngani mahan hai inkhalag leba tungi mirol singda hairiba wakalon lasi khanghanbagi tangai fadabalai ngasigi thormadu da World Peace according to Swami Shivananda haiba hiramda K.S. Randhir, Dr. M. Nodia Chanamasung, Swami Shiva Kripananda Saraswati na Wangangki.
Regional Institute of Medical Sciences RIMS Imphal ngasi World Physiotherapy Day gi thorom pangthokre ahal oiraba singbu masa ma ufana lehinba haiba palan thorom asigi kumsi sahi gi hiram asida pangthokiba thorom aduda RIMS Hospital gi Medical Superintendent Professor N Sanjip amasung RIMS ki Senior Physiotherapist Haikruzam Joybi Debi yauna makok thongba official kaya sarukyaki thorong gi sarkamoina physiotherapy tawdagi nawa faglaklaba miyosingda khudol potpiduna pungning thawatki thormadu da sarukyaki basingda physiotherapy amasung ahal oraklaba matamda hakchang phana leinanabagi matangda iba cherol singsu yanthokki pawgi marakta naten break ama Sibom amukta thengnadriba sinadriba ichininausing amuktang sizinaraga yensi hau macha pokpa helali amongi lei hena salanduna leirik kelande maru yamna changanduna pothok hena pothok pangamali hau na tareng mayot sarpa langchak lakpa matam makong tasilakpa matamda kapiyo Sibom hek sizinaba matamda adongi loglakkadoba phau aduna charam chatat naduna leiramba adongi kai ado babuk talangani Sibom sizinarasi Fangpham Thauzal Agro Manipur Sagolban Maino Lairak Imphal tabiriba pawasi Akashwani Imphal dagini Bharata Goods and Services Tax GST asi kumjali singani tara tarit ki July amadigi chanaba hauki mashina ning tamlaw Bharata tax khongat pagilamda anauba awan ba khongthang ama purak pangamki kumsi sahi ningtam numit palan thorumda Pradhan Mantri Narendra Modi na mahaki sarkar na next generation GST reform puraktuna misam miyam amadi karbarwala singda thongat lamba ahen ba potlum sing hanthalagani hana lauthokki madugi tungda kendra gi sel thum mantri Nirmala Sitaraman na sabha netri oiduna pangthokkiba yankai taruk suba GST council gi mifamda next generation GST reform asi ayaba piki Anoba GST ki thausilasi thasi kunithoidagi laibak sinba thungmada chanaragani Pradhan Mantri Narendra Modi lengaki anoba GST thausilasibu maikai kayadagi thagatpa phongdok narakli Next generation GST reform asigi matangda rajyagi Information and Public Relations amasung mahut ki director oiriba Ngangom Utamna asumna phongdokli Handaki anova GST reforms mayamna next gen GST reform hairaga khangnabari akoina hana leramba tax structure dagi yamna laithok hanbagi mathakta akoina nungti gi seasonariba potlam sing maroina sapon toothpaste aduga bread na chingba chingsi GST hana 12% 18% lorambadagi 5% da handarakpa aduga sunglo logdaba babo yaurakpa sumaina hana akoina lairamiba farmers singi aduga ana layang sangi maramda education gi maramda nungti gi seasonariba aduga TV fridge two wheeler car machana chingbada tax lorambadagi handarakpa sina akoi micham miyamda yamna chauna kanaba pi aduga karwar toriba kangbuda su yamna chauna kanaba pi Pradhan Mantri Narendra Modi thasig tarahumdoida Manipur da lakadorba khongchadasi Shiva Sena Manipur Pradesh na taramna oi hairi Imphal laiba dolga pisting asi pawmising unabamada Shiva Sena Manipur Pradesh ki President M Tombin hai Manipur da thogliba irang asiga mari lainana Pradhan Mantri na lakadoriba si aikhoi pumnamakna taramna okpham thoi wathok asiga mari lainana Pradhan Mantri na Manipur da laktabagi matangda sangsad ki mifamda phawba kayar khana puthoktuna khanakre awaba kaya khangduna lairiba Manipur gi miyamna Pradhan Mantri bu Manipur da lakpinaba kayar khana haijaduna lakhi maki khongchada sida lanjenaduna lairiba miyamgi awaba kohnanaba masung matam sangnaba wathok asigi waroisin puraknaba thabaksing paikhalamgani haina thajai राजनीति की खुदोंग चाब लौंग होनबगी महत्ता प्रधानमंत्री की खोंगचर असिबु तारामन ओक्तुना आइखोगी अवाबसिंग अमसुंग नुंगनांगबसिंग कोहन्नब थबक पाइखतपियु हाइना मियामना तक्सिन मिनसि हाइनासु श्री तोम्बिना अपील तौरी थौबाल जिला के लिलोंग लेब तोंगान तोंगान क्लब यांखै मरीना पुनसिलगा सेंबा लिलोंग यूनाइटेड क्लब की अहानबा फाउंडेशन देंगसी लिलोंग हौरेबी कॉलेज की हॉल पांगथोखरे थौरमदा थौबाल जिला के डेप्यूटी कमिश्नर हाना कामई लिलोंग हौरेबी कॉलेज के प्रिंसिपल मोहम्मद ए शतार शाह मसुंग थौबाल के एडिशनल एसपी एन सूरज सरुकियाकी थौरंग सरुक अमोइना लाइक फब महिरोइसिंगदा खुदोल पोट पिदुना पुनिंग थगतकी राज्य सरकार की एग्रीकल्चर डिपार्टमेंट की मखादा पौराबी याइफन हरोल कांगबा मसुंग मधु एंड सनाहनबी मेमोरियल ट्रस्ट पौराबी ने पुण्य सिंधुना हार यंथुपगी थोरमा मंगसी पौराबी द पांगथोखरे मफम अदुगी लौमिसिंगदा सरकार ने लेपा अताब ममलदा यूरिया हार सिंग फंगनकी थोरमदुदा एग्रीकल्चर डिपार्टमेंट के ऑफिशियल सिंगसु सरुक याकी
इम्फाल ईस्ट की लुआंग संगमदा लैबा हाइंगांग सिटी ब्लॉक की ब्लॉक डेवलपमेंट ऑफिसर वीडियो की वेबसाइट अमसुंग ऑफिस मैनेजमेंट एंड डिजिटल सर्विसेज की वेब एप्लीकेशन ngasi इम्फाल ईस्ट की डीसी कॉम्प्लेक्स लैबा कॉन्फ्रेंस हॉल हौदोक्रे वेबसाइट अदु रूरल डेवलपमेंट एंड पंचायती राज की डायरेक्टर KSS उमानंदन हौनबी मतुंगिना हौदोक्की ngasi hangdokliba website asina miyam gumani lenana faikhat pa yafi thorang sing hena miyam marik chumna khanghan bada chawna mateng oiragani thormada jila thaki official kayasu saruk yaki akam patalaiba ideal girls college ta hangdokliba relief camp ta sangjapam loriba more churchanpur amasung kangpo pirom da gilanjana rakhiba miyosingna ngasi PUCL gi report mai thaduna yaning da phangdokre खोंजंग अदुदा सरक याखिबसिंगना PUCL की रिपोर्ट यानिंग दे अरानब रिपोर्ट फोंगलिबा PUCL की मथक्ता अकन मथबक लौखत कदबनी अमसुंग नाकल नामत की ओइबा अरानब रिपोर्ट युमफम ओइबा PUCL की इंडिपेंडेंट पीपल्स ट्राइब्यूनल ऑन द ongoing ethnic conflict in Manipur हाइब रिपोर्ट असि चनबा यारोय हाइबन सिंगबा वाफम कया फोंगदोकनाकी इंडिया मेट्रोलॉजिकल डिपार्टमेंट इम्फाल सेंटर न हाइरी मणिपुर की मफम मयामदा हयंग नोंग चुरबा याई सेंटर असि ngasi thadorok pachero lamada hai hayang manipur gi jila pumnamakta mai orap chang yong nong churba yai jila sing asi gi mafum kharadadi akhak arau yongna nong kan chugane hari mathangi numitadi rajya sig jila tarukta nong churba yai jila sing adudi tamenglong senapati okhul kamjong tengnopol masung chandel ni akashwani imphal gi pau tabiri लाइबाक असि उपराष्ट्रपति की मिखल हयंग पांगथोकलगनी मिखल असिदा एनडीए की मिरफ वरिबा महाराष्ट्र के राज्यपाल CP राधाकृष्णन अमसुंग इंडिया ब्लॉक की मिरफ हाने की सुप्रीम कोर्ट की जज B सुदर्शन रेड्डी न लंबा थेंगनरगनी उपराष्ट्रपति असि संसद के सभा अनिमक की सदस्य सिंह इलेक्टोरल कॉलेज मन खनगदबनी हौज हौजिक लोकसभा सदस्य 492 अमसुंग राज्यसभा सदस्य 139 लैरी पुन्ना इलेक्टोरेट 734 लैबगी मनुंगदा 330 थोई फंगमना मेजोरिटी ओइगदोरिबनी हाने के उपराष्ट्रपति जगदीप धनखड़ न चाहिए सिगी जुलाई द फम थादोखिबदगी अनोब उपराष्ट्रपति अम खन्ननब थबक पाइखलकपनी प्रधानमंत्री नरेंद्र मोदी ना इसिंग इचाउन सोलब पंजाब ता हयंग चतुन मफमदुगी हौजिक ओरिब फिबम हाकथेंगना यंगसिनगदोरी श्री मोदी ना मफमदुदा इचाउगी फिबम हन्ने यंगसिनबगी मिफम अमसु पांगथोकनी महाके खोंगचित मनुंगदा इसिंग इचाउगी अवाब तारब सिंगदमक रिलीफ पैकेज ओइना लुपा कोटी लिसिंग कुन पिबिनबा पंजाब सरकार ना हानदगी हौना प्रधानमंत्री दा तक्सिनदुना लाकपनी मरगसिदा रेलवेज के राज्य मंत्री बर्नित सिंह बिट्टू नहाई पंजाब सरकार ने इचाउग मरी लेना मांग ताकिब सिंगदमक ख्यातिपूरण पिनेनबा थिजिनबगी थबक हौख्रे हौजिक छानबगी पाउ नाउरेम विक्टर दगी DSA Chandel na sinduna pangthokpa DC Chandel Trophy First Division lisingani kudmanga ge ngasi sanakiba match amada Jafo YC na Chingkhu YCC bu panjal ahum ani da thoiki atopa match amada Chandel Christian YC na Liwa Khulen YC bu panjal amasino da thoiki Taranipan suba Manipur State League lisingani kunmanga kuntaruk amasung ahum suba Premier League lisingani kunmanga kuntaruk ta saruk yagadaba team singi ming lauthokle haina All Manipur Football Association gi General Secretary gi Cherol amana khangalakli Rajanipan na saruk yaduna tha asigi amadagi manga fauba Gwalior da leiba Atal Bihari Bajpai Training Center for Disability Sports ta pangthokiba nupa amasung nupi gi mapan suba National Wheelchair Basketball Championship lisingani kunmanga da runners up tarakraba Manipur team gi captain Chakpram Lokeshwari bu Pettigrew Junior High School na taramna okre Rajya Sarkar gi District Youth Affairs and Sports kaksing na sinduna chahi taramari makha amasung tarataret makha gi nupa amasung nupi gi district level school games trial selection tha asigi taradagi hauragani District Youth Affairs and Sports kaksing na thokpa cherol amana hai saruk yaningba school amadi mahiroi singna District Youth Affairs and Sports kaksing gi office tagi form lauraba yaragani hairi Kiran अरोइबदा मरुएव पाउ अमोहन्ना Manipur Fair Services ta matam chunarabana wo fair tender taranipan ngasidagi mathau tawba hohankrei kumja lising masanipan marputara mathoida Manipur amasung British ki marakta sona ki balan phamda laikhidraba Manipur gi athaw ipai pu sing maphamda tarpan katpagi thoronga se khongjom da pangthokkrei thasi kunithodi gi chanaba hogodoriba next generation GST reform bo maikai kayadagi thagatpa phongdok narakli India Meteorological Department Imphal Center na hairi Manipur gi mafum ayamada heng nong churba yai amasung leba asigi uparastrapati gi mikhal hayeng pangthok lagani pauloi jare